अहानबदा मरोइबा पाउसिंग पिजरी बेंगलुरु की हॉस्पिटल अमदा इंडिया की अहानबा ओइना HMPV ना नाबनी हाइना चिंगनबा अंगांग अनि पोखलखरे Security meeting da lanthon basingbu NSA da detain tongnaba direction PB kraba haina miyamna hangnarakli Manipur da lanjik nalakhiba Myanmar's National 26 Morerom dagi Myanmarom da halankre haina CMN Birena hongdokre Landa sizinagdaba khusuk khlai yauna sathiba makhal gi bomb sing security forces na pagat pangam khre ama drug lavon bani su fakre Ziribam District Hospital ki outpatient department OPD ama chief medical officer CMO office thongnong khre Madi geotech togduna thadokkiba Amur Falcon ani Africa yaukre haba khangbangam khre Kurumzeri Mami TV ki nukhil gi paw miang tabiri basingbo WAIKHOM BASAN na taram okjeri paw sandong ne pijeri India da ahanba oina Karnataka gi Bengaluru da human metapneumovirus HMPV na nahanba oiramgani haina chingnaba sahini nipal lom tangai riba angang anida naba tingnare Laina asina nariba angang sing asigi makhoi gi travel history lekte haina news National News Agency singna report sitori Report sing asigi matung ina Bengaluru da leiba Bengaluru Baptist Hospital Herbal BBMP tha asigi anida angang asi laiho amasung sorhanba nungaitaba sintong singaloinana Lying naba pokhalakkiba galoinana BPMP gi health official singna tafun topa testing togduna state health department ki official confirmation ngari haina news agency singda ngokre BBMP gi health commissioner Suralkal Vikas Keshorna phonglokkibada hospital asina angang asi viral infection tawri haiba khangba ngamle adubu makhatana test togduna viral lot marks khangdokpa mathok tari mahana infection tawraba angang asigi multiplex PCR testing tawbada microbial RNA/DNA virus singna infection tawri haiba khangbang ngamle su hairi Karnataka gi health and family welfare department gi official amana phongdork bagi matung inna Bengaluru city asida multiple respiratory virus sing circulating tawduna leiri nariba angang ani asida HMPV yawbra haibagi testing pangthokli kariguma testing gi result ta HMPV yarum labadi darkar oiba health protocol maru oina Paktakdana testing tauba amadi atai control measures sing soidana athupada lakhanaba semsari su hairi COVID-19 pandemic na prithvi asida chawna awapa setting pikraba matung hojik China da COVID-19 ga manaba layong human metapneumovirus HMPV Pakistana sandoraktuna leibak asigi hospital singda nongmada laina asina nahalaba miyoi singi masing hengalak liba asina maram oiraga chayol asida prithvi leibak khudingmakta Mipaiba pokpaga loinana news agency singna HMPV gi report asina asoba story sing oina report sutongnaba hongnarakli National News Agency Reacher gi report ki matung ina China laibak ta COVID-19 pandemic na chawna sohan khraba matung anoba respiratory disease HMPV na mioi kya Pakistan na handuna China laibak asi hojik achoba haksel gi lamda achoba lan ama mayok na bahawre haina hongdokli China da HMPV na naba masing nomo gi henkalak liba asina maram oiraga China gi praja sing amadi malengi lepak sing gi miyam da chayol asi resilakpada New Year horokpagi nungairaba pumba awaba makhal lomda PMPV maram na oiraga singsilaktuna prithvi ki lepak pumbada high alert lakthoknaba sem sabasu hokre hairi Nakal amaromda India lepak asi matam adugi COVID-19 pandemic matam da Kwaidiki Chawna Section Funkiba Laibak Amani Director of Health Services ki official Dr. Atul Goyal na Hongdol Laduna India ge miyam da HMPV gi matang da karsu nungsa thininga oide akiba phaupi genu haina su appeal tawri mahakna makhatar duna hai HMPV asti miyam na lok lai ho common cold tawduna flu na bagi symptom yawbal laina makhal amni haiki
adubu World Health Organization WHO na nongna sandorokliba HMPV gi matangda kariguma wafam mata fongba leitri amadi prithvi gi oina laina asiga mari leinaba state of emergency laktopasu leitri hairi Union Laingaki Ministry of Home Affairs MHA gi sahi mangarom secretary oraklaba matungda mamang sahi lising aniga kunga marigi August thabakki potha khraba Assam Meghalaya Kendragi IPS officer Ajay Kumar Bala na tha asigi ahumda Manipur gi governor oina wasak laraba matung thangnaba numit ngarang mahakna preside togduna pangthokiba law and order gi review meeting da saruk yakhiba DGP Rajiv Singh da lan asigi mari leinana thohaningdaba thodok sing tholakpa lamhen tuhenba singbu National Security Act NSA 1980 gi makhada buk tongnaba direction PB khibra haibagi wahang hangnarakli hairi wahang asi leibak asigi khwaidigi masak naiba paukche ama oiraba the Hindu na Manipur lamhen tuhenbagi mathakta NSA sajinaba governor na khangan khrai haiba helangi makhada pau ama phongdorakpadagi Manipur gi tungan tungaba mafam singda leiba mioi singna hangnarakpani hairi Manipur da sanglakhiba Myanmar macha kun gataru ngarang maram da halan khrai haina Chief Minister N Biren na social media da thadorokpa warol amada Manipur amasung Myanmar gi sanglaba ngamkhai paringda sanglakhiba Myanmar macha sing adu makhogi maram da halan khibani Morai da pangthokpa thorum amada mkhuibu maram da halan khibani haina Chief Minister na phongdokladuna yumna nariba Myanmar leibakta military junta gi mathakta rebel sing ing singaniga kunga mathoi dagi hogduna tatharakliba akanba lan asina maram oiduna jalat laba Myanmar National Singda mioi bagi minungsi yingduna mating pangba haibasi lengaki achetpa firepni Myanmar macha sing adu lamdam asida ningthina asoi angam yaudana thamlaba matung maramda halankibani adum oinamak lengak asina ain kana sangsilakpa mioi singye mathaktali achetpa firep amaga loinana lakhatam thokpa thabak sing lakhatkani hairi atopa post amada Chief Minister na hai ngarang khongsang railway station da cement metric ton lising aniga chahum marfutara poselakre masi Manipur gi oinadi chokthok saningai ni Chief Minister na hai tangai fada ba polam sing rail gi kuthangda poselakpa asina Manipur da tangai fada na changba polam sing marang kaina fanghana ba honabada chawna mateng oiragani hairi Security forces singna lepalaitena ching amasung tampaki irang thopa yai haina chingnaba mafam singda haukiba nongmanini asida chatakhiba search operation singda tongan bala hawlaf singi kadar ahum faba ngamkhiba galoinana landa season agadaba masing yamlaba kusukulai kya sing fagatpa ngamkhre haidi official of pau gi source amana hai Indian Army Manipur Police amadi ate security agency singna punna mai pakna Imphal West Chandel Thobal Kangpokpi amasung Churchanpur district singda chatakhiba search operation singda punna automatic weapon nifuga nithoi masing yamlaba nongmai maru sing warda season agadaba pokhaiba yaba polam sing fagatpa ngamkhre haidi irang thogleba state asida security forces sing nongma kangdana lepa leitana sathariba operation sing asi mission praja singda miscreant singna onsinduna threat toriba sing asibu thi humduna fanaba amadi neutralize tongnaba ngamnabagi pandamdani haina official source asina phongdorakli amaram the security forces singna ching amusung tambaki mafam singda law and order mafung fana lehendabagi damak amadi area domination tongnabagi damak chathakkiba search operation singda lalawluf KCP PWG gi kadar ama faba ngamkhibaga loinana drug trafficking toba naha ani Churchanpur dagi fagatpa ngamkhre hairi police na faraba lalawluf KCP PWG gi kadar miyo adudi Kakching district ki wabagai lerak achobadagi thongnawjam Johnson Singh Elias Nanau chahi nifugani thoikowi maha Kakching area da kihan khanganduna sel khaibada chenaba miyoini farba miyo adu Kakching police station da sinakre hairi amaram the security forces na WY tablet amadi brown sugar gi chingnaba polam ga konana miyo anisu fari hairi Churchanpur district ki police station gi manung channa leiba
खुगा मता विलेज दा सिक्योरिटी फोर्स ना चका मरी पानबा गाड़ी अमा चेक तौबदा हाइबा पोलम सिंग असि फाबा ngam हाइरी फारबा मिय अनि अदुदी पी थंखलम चही निफुगा मंगा अमदी मंगलिंगखुफ चही कुंथ्रागनि थोय कवि मखोयदगी ग्राम चाट्रेट का मफु तरा तरुक मुकी ओगेदबा ब्राउन शुगर सॉफ्ट कैप केस हुमफु ग्राम हुफुमुक ओगेदबा WY टेबलेट नि चिंगनबा 537 अमदी चका मरी पानबा गाड़ी फगतपा ngamle hari Manipur ge ching amasung tampake mafam singda security forces na area domination amadi thiba humba gi thabak lepna chathari Manipur police control room na thador patrol amagi matung ina national highway 2 Imphal Dimapur lambida lanam asigi tangai fadana nomla changdraba yadraba pochai puduna lakpa gari chatruka kontra mathoi hai balambi asida apan mayawduna pusalakre Makata na pochai pusilakpa khudong thiba thokadaba gidamak chingnaningai oiba mafam singda security forces na akanba section thorang lokhali Manipur district pumla makta pamdaba thokdok thoktina gidamak ching amasung tampakta puna checkpoint cham ga taruk hangduna achat awung sing check tobgi thabak chathakre hai Matam kayadagi hauna Jiribam district asigi ningsing khunda leiriba 50 bedded hospital asibu district hospital gi thakta pukatpiu haiduna ngasi fawba lengakta taknaduna lagliba asigi onna taina bada Manipur lengakna thabak oina tawirakta amadi yanakhiba warep singbu thabak oina tawirakta badagi ngarang ayuktagi hauna district hospital monitoring committee Jiribam CSOs amadi maira paibi singna outpatient department OPD amadi chief medical officer CMO gi office thongno singkre masigi matangda district hospital monitoring committee Jiribam gi convener N Sadananda Mitai na pawmi singda haikibada aikoi district hospital monitoring committee Jiribam amasung Jiribam gi tongan ba civil society organization amadi imalop sing pulap pasin jaraga mamangdagi Jiribam hospital asi apungphaba hospital ama oinanaba aduga doctor matik chana leinaba Jiribam gi prajada natana Manipur gi mipum khunimakna demand tawduna laglibani masida Jiribam da leiriba doctor sing asida amamuk thadala amuk thokhan tawbase tawbidanaba Manipur gi lengakta kayarak hana aiba cherol aduga isa chatuna minister level da aduga tongan ba level gi achauba asang singda unaduna laglibani mamangda CMO yauna doctor khara transfer tawkhibagi matangda lengakki Mihutka mifam ama famduna yanaba ama purakibada quality amadi rank suba doctor na CMO gi ohinba aduga loinana tha ahum khudingi specialist doctor ahum tharakba adu hairiba specialist ahum asi tha ahum khudingi chance tobiba hairiba wafam asi thamna kibani adubu grade suna masagi rank leiba CMO ajaramba adu transfer toraga in charge ama grade sudaba amana CMO ohinba asi akhogi lengak Jiribambu tasengnan nusibidre akhoi Jiribam gi prajagi maramda karim tak khanbidre haina logzai hospital gi OPT site asi losin jariba ase sarkar na Jiribam gi praja singi apama mayon chumna tabirak triba fawa thong asi nohin jagani aduga marak asida loliba thong asi hangduna masagi diti tawribani haiduna tabinama thoglabadi monitoring committee amadi civil society organization amani imaluf kapunna adom na chapchaba wari ama sanagani haiduna akan mawafam stu N Sadanandana pawmisingda phungdoki Akoi district hospital monitoring committee Jiribam amasung Jiribam sida library ba tongan ba civil society organization sing akoi pulak punchen jaraga ima lup sing pulak punchen jaraga akoi na mamangdagi Jiribam hospital si mapung phaba hospital ama oinana ba aduga doctor matik sana leiba hospital ama oinana ba idana akoi Manipur gi mipum punamakna demand tawdana lakpani akoi Jiribam district sigi praja khatana tana Manipur gi praja punamakna Jiribam bu mapung phaba full fledged district hospital ama oinana bagi demand se tawraga laksari ngai tanja sida Jiribam sida leiriba doctor singda yamna monopoly tawdana doctor ama muk thajalak ama muk lokthok ama muk puthoki ama muk thajan tawbagi culture si tawbidana ba akoina
मणिपुर की लेंगाक सिदैदा सरकार सिदैदा कोइना क्या खाना अइब चेरोन अदुगा कोई इसा सतना अदुगा मिनिस्टर लेवल दा अदुगा तोंगा तोंगान बा लेवल दा कोइना अचो सांग जों कोइ उनदना वारी साजरगा सि फावबा तुम लाक्सबनी अदुबु अखोइना ममांग दा मु अखोइगी सेमो यावना डॉक्टर खरा ट्रांसफर तौगिबगी मतंग दा अमुकसु लेंगाकी मिहुतसिंगा फमिनदना वारी सानजर मतुंगदा यानाबमु पुरक्तना अखोई चप चाना मागी क्वालिटी अमदी मागी रैंक सूब डॉक्टर ना सेमो ओहनबा अदुगा लोइनना था अहुम अहुम खुदिंगी स्पेशलिस्ट डॉक्टर अहुम अहुम थारकपा अदु हारिबा डॉक्टर अहुम अहुम जी था अहुम खुदिंगी चेंज तौबा हाइबना सिंगबा वाफम से थंबिरकपनी अखोई जिरिबांगी प्रजाना हारि वाफम सिंग असि यामना तरामना ओक्सबगा लोइनना ngasi boba ngairaga laksagibani अदुपु हारिबा तौरिबा थोइबा वारोन सिंग असigi ओना तैनाबदा अखोइगी सिदैदा लैजरंबा सेमो अमा ट्रांसफर तौबिरे अदुगा लोइना लोइना अमुक अखोइगी हॉस्पिटल असिदैदा मसागी ग्रेड सुना सेमो ओइजरिबनि पासे डॉक्टर से ट्रांसफर तौबिरकांदा हौजिक इंचार्ज अममु हापसनबिरे अदुगा लोइना अमुक अदुसु ग्रेड थारगी अखोई सेमो ओइबम थोक्तबा ग्रेड थारगी कनोमना डॉक्टर अमना पोस्ट अमना सेमो हापसन बिरे अदुगा अतोपा मना अमुक अखोई सिदैदा ngasidagiना सही अहुमगी ममांगदगी अखोई कोरोना लेरिङै मतमदगी डॉक्टर सि मांग्रे जिरिबाम हॉस्पिटल दा थबक्ति कारक्तबा अदुगा ड्यूटी दी तौरदबा अदुगा तोलोबती था खुदिंगी कायरगा लौरंबा डॉक्टर अमा अदुगा मतमदुगी डीसी सामना अखोई हारिबा डॉक्टर सि कराई चक्रगेना थीबदा थीब खंगिदरदना अखोई प्रेस मीडिया अमदी डिपार्टमेंट जिंगदा जिरिबामदगी डॉक्टर अमा मांग्रे हाइदना अखोई चेरोन भाव थोक्रबा अदुगुंबा डॉक्टर अमना ngasi अमुक इंचार्ज डीएमएस इंचार्ज ओइना अदुसु ग्रेड 4 याम जूनियर ओइरिबा ग्रेड 4 की रैंक त लेबा अमना अमुक इंचार्ज ओइना अमुक ऑर्डर थोपिरकपसे मसी लेंगाकासिना जिरिबामबु तसेंगना नुक्सीबीद्रे जिरिबामगी मरमदा जिरिबामगी प्रजागी मरमदा कसु खनबीब लैत्रे हाना जिरिबामगी प्रजाजिंगना अखोइना लौजै ममांग सहीगी नवंबर थादा तमेंगलोंग डिस्ट्रिक्ट पांगथोकिबा अमर फैल्कन फेस्टिवल मनुंगदा खुनु खरांग हाइनासु खंगनाबा अमर फैल्कन मंगादा जियोटेक तौदुना थादोखिबा फैल्कन अनि ngrang South Africa da yaukhre haiba satellite signal dagi khangba ngamkhre Wildlife Institute of India gi paw amagi matung ina hairiba satellite take tokhiba usik ani gi anungda Shulun 2 haina mingthonba Amur Falcon haukiba thangja nimitta Kalahari Desert lalaba matung South Africa da yaukibani hairi Prime Minister Narendra Modi na Delhi gi AAP government asina chahi tara asi matam manghanduna leire haina saikhibaga loinana Delhi bu saukhatpa purakpa haibasi India gi oina togdraba yadraba thongdang amani masi BJP khaktana ngamgani AAP da haibasi Delhi gi praja singna khangi madubu Modi haina miyam na sonduna leiri Delhi da ahongba purakpada AAP ga khak samnaroi haina phongdokre wafam asing ngrang PM Modi na kilometer taraga humdoi sangba Delhi Meerut Regional Rapid Transit System RRTS corridor sangaduna Uttar Pradesh ki Sahibabat tagi Delhi da leiba New Ashok Nagar samnahanba corridor asi sangapagi thoramda mahakna phongdokhibani hariba corridor asi sangabaga loinana PM Modi na Nemo Bharat Train Sahibabat station dagi New Ashok Nagar station fawba chatki mahakna hai 21st century asi hokre akhoi hozik 2025 chahi asida leiri masina takpri century amagi quarter ama hokre masigi manung asida Delhi ki youth single generation ani dagi ahumdi langthrabani maram aduna lakadri ba chahi kunanga manga asi India amasung Delhi ki tungi yamna maru oina chahi gi tangkak amani haiki PM Modi na Delhi ki hanigi chief minister AAP ki luchingba Arvind Kejriwal bu chairaduna hai Kejriwal na Delhi ki chief minister lainaba official residence Shesh Mahal Sadhuna Sel Yamna Tinghali Masigi Muhutta Miyamna Lainaba Yumsing Saramnavadi Kayada Kanaramgani AAP na BJP da Siriba Maral Singh Asi
maru oina national capital oriba Delhi da AAP na sakhot thaurangi thabaksing thintha hali haikiba asigi paukhum piraduna mahakna hai center na makhoi da thabak thauram paikhalakpada athingba thamkhidei masi mayek laraba praman haibabu sis mahal sakhiba asina sakhini haiki Delhi gi assembly mikhal asi handak chahi asida pangtholagani masiga mari leinana PM Modi na AAP gi leader singbo national capital oriba Delhi gi crisis ki mafam onthokle AAP gi governance asi corruption amasung mismanagement tawbada maming leiri haina marasiki Assam Police na drug trafficking tawbasing gi matakta chatharakpa operation gi manung channa ngarang Kasar district ki Kathal lambida motorcycle tungduna lakpa naha khara check tawba matamda Manipur rom dagi pusalakpa oiramba yai haina chingnaba lupa crore aniga lakh kun rom oigadaba heroin powder gram chatrukka kunthra manga fagatpa ngamkhre hairi Hariba anti-narcotic drugs operation asi Kasar Police na intelligence source tagi yumno nariba state singda narcotic drugs sing trafficking tawgadawri haibiki akaknaba paw ama fangbadagi drive adu chathakibani drug konana farba miyoi adu makhataba investigation gi damak police custody da remand lokre hari police ki report ke matung ina haukiba sahi lisingan ka kunga mari da Assam Police na lupa crore chatrukka marfuni thoirom narcotic drugs sing fagat pangamki Haina Assam ki Chief Minister Himanta Biswa Sarma na ngarang Guwahati da leiba Koinadara State Guest House da Paumi Singh ka unabada phongdokhibani Mahangna Paumi Singh da phongdokhibada mamang sahi lising ani ka kunga mari da Assam Police na lupa crore chatrukka marfuni thoi lakh nifu mari rom oigadaba kilogram chamaga marfu hundoi rom gi heroin yauna atopa narcotic drugs fagat pangamki lising ani ka kunga mathoi da lupa crore chamiga kun henbagi drugs lising ani ka kunga ni thoida lupa crore chatreka marfu nipan henbagi drugs sing lising ani ka kunga hundoida lupa crore chatreka nifu ni tho henbagi narcotic drugs sing Assam Police na fagat pangamkhre haina sarmana phongdokhi masigi mathakta mamang sahi lising ani ka kunga marida Assam Police na ganja kg lising kunga ni thoiga chatret humfu tara taruk kani kg chamaga taramari psychotropic substance tablet lakh kunthraga humdoi morphine kg taraga mari cough syrup bottle lakh anika lising kunthra sefagat pangamkhibaga loinana mioi lising mangaga yankhai mapan faduna makhogi matakta FIR case lising ahumga chani marfu taret register tawki haiba haina mahakna phongdokhi Assam government na child marriage thingnaba lokhalak liba khongthang gi saruk ama oina Assam Police na child marriage ta train ba mioi lising mangaga chanmapan humpu taraga nipan faduna makhogi matakta FIR case lising taruka chahum marfu mathoi lising ani ka kunga mathoi dagi lising ani ka kunga mari fawagi manungda register tawba ngamkhre haina su phongdokhi Seba Bharati Manipur amadi pangantabi sakaga kusanaduna ngasi irang asina maram oiduna lanjenlaktuna suknu kendragi manungda leiriba relief camp singda changja famnogduna leiriba IDPS singda ningtam thada darkar oiba blanket sing nethokpagi thorum ama pangthokre Seba Bharati Manipur gi kaksing khunda samparak pramuk Dr. Laisram Dayanandana phongdorpada Seba Bharati Manipur na state asida natana Manipur gi wangmadasu matam gi oina natural calamities tholokpa matam dasu awa ana taraba singda mating pangdona lakli hairaduna thokliba irang asidasu Seba Bharati na angamba mating pangbagi makha chatharakpa oina ngasisu relief camp singda chatuna ningtam thagi ayingba asidagi kharada oirabasu ngakthoknaba blanket sing asi mating pangbani haiki thoram aduda kaksing amadi thobalda leiriba Seba Bharati Manipur gi maru oiba thopupa kayasu sarugyaki Sanakunung Utra Sanglenga ayang oirel irupagel laithau
ngasi pangthokre haina sana kunung Ultra Sanglenggi publicity wangkhairakpana thadorpa cherol amada khangalakli laithau asi taibang miyoi bana taibang pangi hauna sa ayol arang kaya tawkhrabasu lairam lendadi yadabana siraba matamda thawai na mapu magi khuya khada sangjeruba matamda laina latna thong thingbi awaba kaya adubu numit chayol tarit na mapung oiraga tarit ni panbada chingsinbi haibadugi watching kauriba tha tarit ni panbada irol nungda irupagi laithongni chahigi sana konungi mashilgi ama oiriba laithau asi Ultra Sanglenda iningthau sana zawale sembagi miyeng makhada Ultra Sanglengi angam athok singa pangthokhi loinana leibak miyangi yafanaba iripak asigi damak Ultra da anthoibiriba chingu khoyum singi thaugal togduna haikat aikat tamduna laithau asi pangthokani haina cherol asina makhatarakli Paugi marak thanna atin break ama lominasi IPS, the Imphal Public Higher Secondary School, Kanchipur, Imphal, near Manipur University First Gate. Admission opens from pre-nursery to class 9, both school and boarding. Facilities features are morning and evening tuitions for all subjects, daycare schedule from morning to evening, strict supervision and CCTV surveillance, audio-visual and smart classes, co-curricular and extracurricular activities, Thangta, Mukna and Manipuri Jagoi, guest teachers and counseling sessions, compulsory of sports, arts and culture, online and e-learning classes during the long vacation, general strike and pandemic, facilities of shooting sports, football, gym, fitness, yoga and aerobic, personality development classes. IPS, a government recognized and affiliated school to BOSIM and COSIM, a national and international awarded school, top choice for your child's career. Hojik lamdam asida wakal mapung phadriba inkhalakliba naha kaya amadi mayai kaba chinjakta iraknaduna leiri masida tuminna leiduna yengbagi mahutta achumba lambi puraknaba hotnaba mathau tai Hariba center asida mental health disorder amadi drug addiction gi treatment tawjari Adom-adom gi ichainaw singsu mathau tarabadi lingsinbirau adom gidamakta leizari Yaipokpa Rehabilitation and Child Care Center Kwakaitel Akhamlika. Welcome to Millennium School, a paradise for children where excellence meets opportunity, a place where no child is left out and the pride is in its inclusivity. Our curriculum balances academics with co-curricular activities, nurturing each and every talents to face the future with passion and ease. I am Millennium, the school of this era, guiding minds through the challenges of today and tomorrow. Admission is going on at both the campuses, Sagolban Salam Lekai and Patsoi Part 4. Join us and feel the difference at Millennium School. Break ki matungda mayam butarang na okcheri akataba pau pizari Science and Technology ki Minister Dr. Jitendra na Council of Scientific and Industrial Research CSIR na miyam na arum lai hau go matamda pagtakna na sizinariba paracetamol tablet puthokna ba honari hairi mahakna makha taraduna hidak asi landam asigi oizaba technology sizinaduna puthokna ba honagani New Delhi the Department of Scientific and Industrial Research linkhatkibagi kumon thoramda wangangaduna Dr. Jitendra na hai Tharang asina India bu paracetamol puthokpagi lamda masa maromdom lepsaba ngamba leibak ama ohenbaga loinana hidak asi sanaba hotnabada mapa leibak singdagi machak mathum sing pusilakpagi chang hantahalagani hairi Minister Dr. Jitendra na makha taraduna leibak asida lamdam asigi oiba machak mathum tana sajaba hidak kayamarum puthokpa ngamle hairi Ahal ama nabol leinam bi turial gi mera khong maril data sinduna irak nabdegi lekidre hairi
Thogdo adu ngarang nungthil pung anirom tarakpa aduaida thokibani hairi. Laikidaba ahal adu Nambol Police Station gi manung channa leiba Nambol awang lakaidagi songtham chawba sahi hufuga manga apokpa laikidraba chihais tomba kawi. Laikidraba ahal adu hanjalakte haiduna mahak kiloinabi dasuna phongol lirubada ahal aduna inkiba thela gari adu merakhong maril gi turel torbanda leirambadagi changsinduna yenglubada mahak turel adugi ithakta iraknaduna siraga leiramba thingnakibani hairi. Mahak sarai haubagi khudong chadaba mayoknaba mioini thela ilingaida anaba horokpadagi isingda tasinmu oigani haina imungi mioisingna phongdorakli hairi. Johnston Higher Secondary School da Manipuri Student Federation MSF Imphal West District Committee amadi Imphal East District Committee anina sinduna pangthokriba class 10 amadi 12 thagadoriba mahirusinggi damak yaifanaba honariba adugi manung channa tonganba ahenba inkhalakliba naha kayana mayai kaba chinjak kaya sizinaduna haksangbu mahanbata natana khuna asibu amamba oiraknaba honariba sing asi dagi kannabagi wakhalonda matam kuinadagi sangsilaktuna lakpa aikoi mayai kaba drugs thadoklasi haiba campaign adugi saruk ama oina ngasisu Dr. Asem Babina, Assistant Professor, Department of Psychology, MU, Amadi Habam Indra Kumar, Retired Associate Professor, Department of Political Science, Modern College Kaloinana, Hizam Roshan, President MSF na Saruk Yaduna, Mamal Yamnaba Mahirus Singda, Kanaraba Pokta Kaya, Galoinana, Tongan Wafam Kaya Tankiba Galoinana, Taram Adu, Pangtoki. Matam sangna Manipur government ki police department ta SP oiduna miyam gi seva taruklaba thokchom Bikramjit Singh MPS pu government na IPS ta promotion pirakpada leka gi miyam na harawa amadi nungaiba phungdokre ngarang Manipur Central Youth Club amadi leka gi mera paibina sinduna mahaku opi thoram ama Manipur kasam lekai jalaiba imjang lairembi community hall ta pangthokre Ningsingba yabadi Thoksom Bikramjit Singh MPS na Manipur ki tungan ba district singda SB ama oina masagi mathau nithina tawduna yam ke seva tawduna lakhi Waxing di Madini Panbasda isai mo Thoksom Bikram IPS bu wo pagi thoram mama kasampat kasamaikai Manipur Central Youth Club amasong lekai maira pai anina punsin jaraga isai mo wo pagi thoram da lengi aiba punamaku ahan ba makta da ikongnon na punum jari tentang suruh pagi ba di mai de babu kongnon na punum jari akan da kuli tai telekin biri ba dignitaries parliament sing ibang biri ba ikai halaman sing Biden sing Marumapan sing ni tema dia kaya nasi kuno kusu kuno kuceri tesi nasi function si tabaga haitare nasi function si kelabo di wakan da satro ngai punci doina adoina nauna nani jengi nasi ti baroina satra di oliba kano doga de na mari le na brana nomdo chikan jere wakan ji ene kanjaro ka nasi satra ma wa di aya civil service mukadi phauge ena khallaga sum lapjagi ba adu maroina aibu pokirma paungsina civil service IS MCS ani siam pamdeba adu ngamna ongkang di honagi na madugi lapto jani dugi keno se ngasigi function asina purama pung phan ra IS MCS matunga maudra gasu MPS pang matunga IPS amo promotion pange tasena kumna kanjaro ga ngasi function si yawrom draga di madugi ai life journey do mapung pharam oidra ne su khanje adu tamata lekai suru ade alaman me apono musu ana thagachari kani ne to bate ajen bati leke adu as an IPS officer namda masigi malai baki ai jati ni ai tobiya ba any darkar leba mato soina pangthok jage ai angamba base level da ai se se pathaje jabani aduga madugi matung tar pada ai karo le kai ai na pangba ya ma mate
ꯑꯩꯅ ꯇꯧꯔꯝꯕ ꯉꯝꯕ ꯑꯩꯅ ꯁꯥꯔꯚꯤꯁꯀꯤ ꯆꯍꯤ ꯂꯩꯔꯤꯉꯩꯁꯤꯗ ꯄꯥꯡꯕ ꯌꯥꯕ ꯍꯣꯠꯅꯔꯝꯕ ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯐꯕ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯦꯅꯤ ꯃꯗꯨꯗ ꯑꯩꯅ ꯉꯝꯕ ꯊꯧꯗꯥꯡ ꯃꯗꯨ ꯂꯧꯖꯒꯦ ꯍꯥꯏꯕꯁꯤꯃ ꯊꯥꯖꯕ ꯊꯝꯖꯩ. Thank you all. Ngarang Maitai Pukei Luf Lakipur Kasar Athoba Ningsing Luf Lakipur Kasar amasung Manipuri Kanba Luf Makal na mamang sahi gi December gi tang kuthraga mathoida Jiribam constituency gi MLA oirambata natana Manipur Sarkar gi cabinet minister gi thodang puramlaba thodam Devendra Singh na lakhidabada Luf ahumna minute ani tumina leftuna Oza Devendra gi thawaina lairamleda ingna sikna lairunaba thongi jakhi Sarugya kiba athoba Ningsing Luf ki President R.K. Sanahan na hai Oza Devendra lairingaida Manipur khakta natana Manipur gi mapanda joina khundariba Maitai Singh yaifanaba thabak thoram kaya marum toramba asi singthaduna Maitai Pukei Luf ki Vice President Asangbam Gaura Gopal na haikibada Oza Devendra na MLA amadi Minister oiringaida Maitai Pukei Luf ta achoba mating pangbirami aduna Ozana laikidaba asi Manipur gi khunai asigi arang batawan michak ama kenkiba gumbani haina hongdoki mifam aduda I Tarun Kumar maibam Manidan Manikanta Sharma Arambam Nandababu ACS Seram Herazit Dr. K.N. Chan Irom Nilu Saikhom Kamlakanta amadi R.K. Gopal Sana nachingba sangnareba mioi kyana sarugyaki Pandam Football Foundation Charangpat Maning Lekai Thawal District na sinba First state level 9 aside Pandam Trophy under 11 and 13 boys ngarang degi Thawal District ki Charangpat leiba RYDO Club ki background da punatim kungohumdoi na saruk yaduna hokre team tara ni thoina saruk yariba under 13 gi ngarang ahama sanakiba match da SIC Yaripok amasung Shanghai FC Angtha sanabada goal amata chanaba ngamdana draw chatkre tournament sing asi gi under 11 gi oina ngasi Maira FC Wangjing versus Palempantho FC Thawal Khetri Lekai Shanghai FC Angtha versus Santos FC Tenta Thoi Football Academy Samaram versus UMFC Moijing amasung Mayang Imphal FC versus Special Junior FC Wangoi sanagani Ngarang tournament hogdopigi thoram aduda Charangpat Jila Parishad ki chairperson Sograpan Japan DFA Thawal ki president Mutumani secretary L Kulat Daza AMFA ki executive member Mutum Tombi Masasu Sarugyaki All Manipur Powerlifting Association asinduna ngarang dagi hauraduna niminini chupna January 3 dagi manga fawba Sagarot Takhelambam Lekai da leiba Takhelambam Lekai Youth Club TYC da sathakiba 13 state level sub junior senior and master men and women dance press champion Women Income Generation Center WIGC Thawalna Chalaiba Children Home for Girls CHG Nipi Macha Mahiroi ahumna gold ani amadi silver medal ama darukpa ngomkhre hairi championship aduda sub junior gi oina kg yankhai thogi category da first position taduna gold lauklabi M Limthoi silver laukrabi CH Asadebi amadi kg nifu humdogi category da first position taduna gold laukrabi M Puspa bu ngasi WIGC gi official amadi staff singna taram okre Sanaroi ahummak class 6 tamlibi mahiroi sing ni hairi Thawal Wangmatabada leiba children homes da makhoi ahumbu Women's Income Generation Center gi secretary Oinam Indira Devi
WIGC Thobal ki manager K Okendrojit Singh Home ki superintendent Okram Dipa Devi Councillor Oinam Prem Kumar amadi home asiki staff singna pungning thogatuna khodol piduna taramna okhi Aroibada maro oiba pausing amuk hana bizari Bengaluru ki hospital amada India ki ahan bo oina HMPV na nabani haina chingnaba angang ani ukhalakre Security meeting da lan thokhan ba singbu NSA da detain tawnaba direction pi khibra haina miyamna hangnarakli Manipur da lanjelakhiba Myanmar National Kungataru Moreirom dagi Myanmar rom da halankre haina CMN Birena phongdokre Landa sizin lagadaba khusukhala yauna sathiba makhalgi bomb sing security forces na pagat bangamkre lalhauba ama drug lawonba ani fakre Jiribam District Hospital ki OPT amadi CMO office thongon longsinkre Amadi geotech togduna thadokhiba Amur Falcon ani Africa yaukre haiba khangbangamkre Hoziki onadi Mami TV ki nukil ki pau matang sel losinjare makata pa pau ki dama miyeng taduna taibiyo